ngasi phone ki ba tongan ba pauche singamadi social media dagi lakhotjaba pau singe det pizari ahan bada marui ba pau Kuki MLA amata laktre mamangda tawni tawkiba Kuki zo meeting tawba ngamdaduna tokkiba meeting adu ngarang Ccpur da tawkhre MLA sing amata laktabadagi Kso Mei Saokhre Kuki tasa pa ama duty tawfamda odi salaga sikre ngarang Thadou Kuki leader Michael lamda thang haukip liangmai Imphal market ta thungkhre adubu Ccpur kangpok pidi changba yadri Barma manungda ngarang Manipur dagi Kuki zomi ama sina fangkhre haidi Indian Army na Myanmar gi territory lansilaga NSCN-KYA gi camp drone strike Hatkhre mga Hatkhre Mui babu haraw dayam opagi banner amasung hoarding kaya paksana Hatkhre Koi balakpa nupa masya ama ising da lukhiba dagi sina fangle Mahairay luktaru ki maike dagi akan ba drive Hatkhre Karen National Liberation Army na kudum chalamba Karen State ki maruiba singi saruk ama military junta na lausinkhre Manipur da sahi ani gi manungda huina sikpadagi siba miyoi nipan sukhre Chakaw bagi po alayba lakpa singna saina ngamkidre Lining Tausana Mahi Temple Born Sinduna Yellow Furuki Ningol Singamadi Really Camp the Lady Baningol Sing Chakaw Kre Lambi Sienaba Kaitaragli Basen from God Suriba Tabaka Sanarak Tabadagi Haudik Pradamiam na Lambi Satok Sinta Ubada Kudong Chadabakayan Nang Libani Haina Ozoina Fongdokre Ningol Chakaw Bagi Kudol Bibada Mapalamgi Polam Sing na Pibigano Haina Apal Kang Naipang na Fongdorakre Indigenous Pillar Gi Matang da Kangda na Ngang Liba Sing Lepio Haina Donyai Sel Hongsana Fongdokre Jingmi dami ani gi marakta lana sandoliba sing aikhoi mathel gi nungsinaba amadi thajanaba na maithiba PC haina khuraidam athawana fongdokre Hauzik pau sandokna pizari Ka se hinji meeting ki chai masanga bi khat pe nong lo wa hile Chulchanpur area MLA mo nok langa ho ka sai poi Chulchanpur area la ya mo invitation ng pataba na ki bolo hi kichikala item formal invitation na ngai chat la layo Indian Army na Myanmar gi territory lansilaga NSCN-KYA gi camp ta drone strike Hatkhre mga Hatkhre Indian Army na Arunachal Pradesh ki lonaba Myanmar gi territory da leiba NSCN-KYA gi camp ta ngarang numidang wairam akan mamongda paksana drone bombing chathaduna attack Hatkhre attack aduda lal haulub asigi senior leader ama yamna thina sokle aduga mahaki bodyguard ahum yauna keder mga na Sire haidi Pawasina makata na haribana Indian Army na attack Hatkiba NSCN-KYA gi camp asi handakte ikui dana tha sigi tara tarukta Myanmar galona riba Arunachal Pradesh ki Janglai district ki manung chanba Manmau da leiba Assam Rifles ki company operating base COB da attack Hatkiba da chenaba loop adugi gather singna sangda pamlauraga leiriba mafam amani Assam Rifles da attack Hatharamba NSCN-KYA gi gather sing adu mafam adu da leire haibagi akhanaba paw mafangbadagi ngarang numidang wairam akan mamong da paksana drone bombing Hatkibani maduda NSCN-KYA gi camp adu chauna amangata thokpada natana loba sigi senior leader amayana thina soki aduga gather mangana laikhidabani hairi Indian Army na NSCN-KYA gi camp aduda paksana drone bombing Hatkiba adugi matangda Indian Army gi maikidigi official oiba confirmation amata fangba leite adubu high level intelligence ki source amagi matung ina advanced surveillance capabilities sing maruina revision guidance bomb sing sizinaduna attack adu Hatkibani hairi panbaya badi thasi gi tara tarukta NSCN-KYA amasung Alpha I gi apunma team ama Arunachal Pradesh ki Sanglai district ki Manmau maya da leiba Assam Rifles ki camta akan mamong da attack sathaduna chauna mangata thogan kibagi thodok leikrabani Mui babu haraw tayamna opagi banner amasung hoarding kaya paksana Hatkhre NSCN-IM gi General Secretary Muibana Sahi Yankhai gi matungda mahaki pongna pamlamdam Somdal da lakadoriba asigidamag Somdal yauna Ukhrul District Headquarters ki mafam kayada mahakpu haraw dayamna opagi hoarding amasung banner kaya paksana Hatpa haukre lusingbal sina Dimapur thadok tringay mangoinana mahaki pongna pamlamdam Somdal kulda sayol ama chupna lairaba yai haina local gi source amana hairi Masagi sahi maudama toy suraba NSCN-IM gi lusingba asina Somdal khongtat asida aso engam thokdanabagi damakta tangkhulnaga singna namna taba khul sing student body sing civil society groups sing amasung church singi marakta ningthina coordination pinaduna yamna kanna honari Ukhrul district headquarters yauna Somdal gi mafangayada lusingba sibutaram okpagi hoarding kaya paksana Hatkhre
official source amagi matung inadi NSCN-IM gi lusingba asti hayeng akhanaba helicopter amada Nagaland gi Dimapur dagi Ukhul district headquarter da thunglagani loinana mafam aduda tangkhul naga miyamna nat ki oiba fizol singa loinana mahakpu taram okani aduga madugi matung Ukhul district gi headquarters da miyam puna saruk yaba program ama yauraba matung bairota mahaki fongnapam lamdam tamna chatkigadabane hairi Current National Liberation Army na khudum chelamba current state ki maruoiba singi saruk ama military junta na lausinkhre Myanmar ki military junta na haukiba nomaiji numita Thailand Myanmar border da leiba hana current National Liberation Army KNLA na occupy tawramba singi yamna maruoiba jaga ama oiriba current state ki leke kaw ki maruoiba jaga ama mapung phana lausin mangamkhre military junta na hairiba jaga asigi matakta singi maruoiba post ani amasung Park amasu khudum chachinkhre hariba mafam asi Mandalegi kharomda kilometer 10 rom chatlaga leiba mafam amani leke kaw hariba mafam asi Japanese Nippon Foundation gi mateng aloinana English ani 15 da lanjeladuna leiraba miyamgi century ama oina establish tawkhibani Mafam asida English ani kunmathoida military junta na ku tawkhraba matung lanjelakhiba political leader kaya amasu sangdefam lauribani hariba mafam asi mamang sahi lising ani kunmari gi October thada current state ki lal haulu KNLA amasung masiga chaminariba alliance singna military junta gi makutagi mapung phana control tawduna lakhibane makhata na military junta gi maike dagi mafam asi amung hana laushinnaba fanakana honarabasu matam sangna lausin mangamdana lakraba matung haukiba nomajing numita jaga asi amung hana lausin mangam khibane mafam asi laushinnaba honabada current border guard force na back tawba yamlaba military junta gi force singi mathakta military gi air strike artillery amasung suicide drone gi support singa loinana rebel singi mathakta akanma attack sataki attack aduna maram oiraga mafam aduda hana leirama miyoi listing ahum lom safagadaba mafamda lanjena rakhre hairi makhada na military junta gi maike dagi Rakhine gi state capital oiriba Sidwe gi wangmada leiriba front line position sing lausinabagi damak ahenba force kaya amasu thajinkhre military junta gi maike dagi mamang sahida Arakan army thengnana ba honabada Ponazion Township mayada leiba Thugaikhre thong ama amuhana nauna semjinabasu yamna kana honari hairiba singasi mapung phana semjinba loiraba matungda military junta gi maike dagi air support ka loinana front line gi jaga achida attack satharakpa yana leiri hairi Indigenous pillar gi matangda khangdana ngangliba single piyo haina Donyai Sel Hongsana phongdokre Saumbung kabui khonjawda yungliba Indigenous pillar asigi matangda khangdana ngangliba single piyo haina UIPO khoibu marau Kaukataugi President Donyai Sel Hongsana Thadorba Sirol Amana Hari Sirol Asin Hai Saumbung Kabui Khunjawda Yungliba Yek Salai Leiba Phuruk Kunmanga gi Ming Hakpa Indigenous Pillar Asti Manipurda Leiba Yek Salai Leiba Singilu Singba Singna Magi Phuruki Ngamjaba Senkhai Puthoktuna Yungliba Pillar ni Masida Kanaguma Phuruk Amatana Kuthingdinbam Thokte Manipurda Bharat Lengak Londa Tindringaidagi Khoibu Haiba Tribe Asti English Singma Chama Panipumapan gi June Tarukta Office of the Diwan of Manipur State na Thokpa Lecture number 2AZ 49 by 069596 Enumeration of Scheduled Tribe and Scheduled Caste Order gi serial number 18 da Scheduled Tribe ni haina mayek sengna iri adumapu English singani taramathogi September mangada Hill Area Committee Manipur Legislative Assembly Secretary na Khoibu Haiba Asti Tribe amani haina sakhangbagi T Nongja Kham Deputy Secretary HSC Kudek Tawduna mayek sengna iri Amukso English singani kunithoi kulhumdoida Commissioner Tribal Development Government of Manipur na piba a report and ethnographic on the Khoibu UIPO Tribe Manipur ni adugi mathakta HSC Manipur Legislative Assembly na piba report amada Khoibu ase yeksalai tare leiba phurumni haina pali yeksalai adudi charang hongsa dangsa tontang ronglo saka amadi khalingni pillar ase yeksalai leiba phurup singi pillar ni masida makhata na sayetnaba pibidanaba Khoibu phuruki maikedagi thamlagli Koiba lakpa nupamacha ama isingda lukhibadagi sina fangle Thobal district ki manung chanba Hairok part 2 da leiba Melai tampakta koiba lakpa angang ama isingda taduna lukhibadagi miyana thinaraba matung asibaksang oina phangkhre thaudo asi ngarang nungthil pung amaga mintara manga rom tabla thokkibani hairi laikhidaba angang adugi maming Sapam Dalin Singha Sahi kun apokpa Sapam Kumar Singha kawi
Papal Maning Laikai Haidi. Pausin Hai, Ngarang Ayupung Tara Rom, Tabadagi Houna, Tengnopal District Manung Chenba, Tamlai Kulda, Mamanaba, Tara Rom Galoinana, Chak Chanaraba Matung, Amuk Kumtharaktuna, Nungtilpung Amarom Tabada, Hairok Part 2, Singdol da Leba, Melay Tampaki Pukri Mapalda, Photo, Kapnaringay, Mapam Kangdana Isingda, Tashan Kibane. Mapam Aduda Layramba, Miam Yauna Ising Aduda, Pung Amarom Tiba Yaba Tinaraba Matung, Ising Manungdagi Asibaksang Wina Fangbani, Kudagda Manang Nakpa Hospital la Pukatki, Adumakpu Tawayaw Rabhaksang Wina Pukalagle Haina, Dr. Nahirak Badagi Laitre Haiba Kangmangam Ki Hairi. Laikhidraba Dalinga Langminaba, Mamanaba Singna, Fongdora Pagi Matung Ina, Ngarangi Sak Sanariba Mapam Amadi, Melay Tampaki Mapamasi, Makoiga Lakminariba Mamanaba Amatana Kangba Yaude, Laikhidraba Dalina Lusinglaga Purak Pangaktani, Tungda Yung Yemiyoy Singlaktuna, Asibaksang Adu Pukre Hairi. Mahairoi Luptaruki Maiki de Gekanba Drive Chatlaga. Ningol Chakoba Festival ga mari lainana Mahairoi Luptaruki Thomi Singna, Ngarang Ahum Lap Suba Oina Kwairaman Kaitel Gyakoi Badalairiba, Wholesaler Masung Retailer, Posa Yoliba Dukan Sing, Nagama Pal Pareng Amadi Man Road Kinak Yatalairiba, Businessman Natraga Trader Sing and Salariba Mafam Sing the Yoliba, Posa Sing Mamal Tetana Yoning Mamong the Yonduna, Miam the Namtak Tauribra Haiduna Kanba Drive Chatlaga, Drive Asiga Mari Lainana, Mahairoi Luptaruk Asigi, Corneter Oiriba. MSF ki President Hizam Rosana Haikibada, Ningol Chakoba Toranga Mari Lainana Amasong, Puruk Kudingi Pangtoli Bayamna Maruiba Harau Kumhai Tauram Nak Silakpa Matamda, Postagi Mamal Kahena Wanga Yolibasti, Tokpinaba Manipur Sarkargi Directorate of CAFNPD na Lautokpa Postagi Mamal Tetoktana, Trader Amadi Businessman Singna Aningba Apamamong the Yonduna, Miam the Awaba Pida na Bahaikibalekre, Masigi Matang the Inspection Drive Amas Chataragani Haina Lautoki Badugi Matung Ina, October Taranipan Ahanba, October Kunda Anis Subaduga, Ngarang Ahum Suba Oina, Mahairoi Luptaruki Thomi Singna, Kwairaman Kaitel Manungda Paksana Drive Asisatakibani, Ngarangi Drive Aduda, CAFNPD na Lautoki Bakang Naba Nongmada Sangraba Yadraba, Posay Singi Mamal Tetana, Yoningba Mamalda Yonba Dukan Kaya Amasu Tengnaraki Hairaduna, Langaki Maiki de Gisu Dukan Sing na Mamal Tetana, Yoningba Mamalda Yoliba Singasti, Ningtina Yengsin Bigedabani Haiki. Jingmi Tami Anigi Marakta Lana Sandugliba Sing, Aikoi Maselgi Nungshinaba Madi Tajanabana, Maitiba PC Haina Kurai de Matawana Fongdora Kre. Lambda Masida Kundamina Riba Tampaki Miyo Singna, Singi Miyo Singbu Hantana Draga Patana Kali Haribasi Aranbani, Pumna Magasi Politics Tauriba Singna, Makogi Kudong Jaba Launa Basandokbani, Lana Sandugliba Singasi, Aikoi Matelgi Nungshinaba Madi, Tajanaba Sina Maitiba PC Haina, Coordinating Committee on Manipur Integrity Kokomigi Convener, Kuraijam Atawana Fongdora Kre, Matam Karagi Mamangdagi Haudokiba, Liangmai Imphal Market Committee na Lakliba Ningol Chakaw Bangamari Lainana, Lamda Masigi Tabak Tauram Kayada Mangdil Tariba Ima Ibel Chingna, Kudol Tambagi Tauram Ama, Ngarang Pangtokpada, Matagi Wapam Asik Kuraizam Atawana Fongdokibani, Segaro Takelamam Lekaida, Liangmai Gi Miyoy Singna Purakpa Poche Kaya Ama Yonduna, Asamba Tauram Amagaloinana, Pangtokiba Aduda Liangmai Imphal Market Committee Gi Chairman, Ke Hai Sing Kai Luang Cha, Liangmai Naga Council Manipur ki President R. Asun Daubau, Takelambam Youth Club ki President Pebam Boybi Amadi, Liangmai Imphal Market Committee ki Chief Advisor Kuraizam Ataubana Mitunglen Oina Sarugyaki, Committee asigi Chief Advisor to Oriba Kuraizam Ataubana Makataraduna Hai, Miyamna Yamna Pamnaba Amasu Oriba, Mao Imphal Market Mapungfana Haudok Laba Amadi, Mai Pagna Hinghanduna Tamlaba Matungda. Liangmai Imphal Market Asi Haudokibani, Liangmai Singi Oina, Missing Yamdadrabasu Pak Saubalam Kaya Laibana, Potok Kaya Ama Potokli Amadi Miyamna Yamna Pamnabasu Oidi, Adubu Potok Singasi Mafam Chana Yon Pam Laitabana Maram Oiduna, Pat Pumduna Mangkiba Kaya Amani, Ngasidi Liangmai Imphal Market Haudokibadagi, Tampaki Mafam Kayada, Hainaruba Taudana, Mana Angamba, Mating Pangnaduna, Kaitela Si Mapungfana Satari Loinana, Makogi Potok Singasi Mipungkuding Magna, Pamnabasu, Hengalagli. Ningol Chakaw Bagi Kudol Pibada Mapalangi Polam Singa Pibigano Haina Apal Kanglay na Fongdora Kre, Soklilaba Iram Damasibu Nung Sibiduna, Lamdamasida Putok Seba Polam Singna Ningol Chakaw Bagi Kudol Aina Pibiyu, Mapalangi Polam Singna Kudol Pibigano, Loinana Karbar Tauriba Singna Tangay Fadana Polam Karanatana, Yariba Makay Mapalangi Polam Sing Ningol Chakaw Bagi Mingda Yon Bigano Haina, Amay Piba, Apullo, Apal Kanglay Sirol Amana Haidi, Apalgi Working President Konsam Jitena Kudek Piduna Tadorok Sirol Asin Hai, Hianga Ginini Pan Baningol Chakaw Banalak Sigi Kudong Jabalauraga,
Mapalamdagi pusilakba polam kayabu karbar tawriba stingna discount tawduna hongna pigani haibagi maungda social media stingda advertisement tawriba stina landam sigi sel thungi kai hena sokchilan kibagi lambi ama oirakadawribani aikhoigi sauraba senpham pumnamak sendong macha khara lahauraga mapalamda chatkigadawribani maram aduna sokchilaklaba iramdam asibu nungsibiduna karbar tawriba stingna tangai fadana polam khara khaknatana yariba makai mapalangi polam sting ningol chakobagi khudol pibagi mingda yonbiganu social media da henjina thagat kanu social media da henjina thagat tuna miyambu aranba wakhalon amada puhanbiganu hairi Lining Thau Sana Mahi Temple Born Sinduna Yellow Puruki Ningol Ching Amadi Really Kemta Lady Baningol Ching Chakokre Lining Thau Sana Mahi Temple Born Sinduna Ningol Chakawi Tharam Pangto Kibagaloinana Kunsuba Thasumi Pam Loisang Tina Mi Pam Pangkre Haying Kwongbal the Labor Sana Mahi Upong Yumfamda Ngarang Pangto Kiba Tharam Aduda Manipur Ki Department of Art and Culture Gi Joint Director Z. Dharamadas Sharma, Manipur State Kala Academy ki Deputy Secretary K. Rajumani Amadi, Lining Thau Sana Mahi Temple Board ki Vice President Vidyapati Senjam Yauna, Loisang Daragi Sanglakpa Singsu Tharam Aduda Saruyaki, Loinana Ningol Obi Singda Mabung Mapwa Singna Kudol Tamki. Tharam gi Sarugama Oina Hanak Pangtokiba Mera House Songbagi Tharamda, Asoba Thaudang Law Kiba Singda, Certificate Piduna Ikai Kumnab Utki. Lambi semnaba kaitharagliba senfamga suriba thabaka chanaraktabadagi hauji prajamyamna lambi sathok thajin tawbada kudongchadaba kaya nanglibani haina ozoina phongdokre Manipur gi hauji oidiba lambi gi phibam aste adugi matik phatre lambi sida leiriba pothole ching amadi akayatoi khara menaba honarabasto hana mamangda lambi semagi thabak tawa matamda section na tawba ama changi haina veteran politician ozoina phongdorakre wafam asi ngarang mahaki mayumna pangthokiba pawin singa unaba amada haikibani pangna makhata na hai lambi semnabagi damakta kaitharagliba senfamga suriba thabak ka chanaraktabadagi hauji prajamyamna lambi chatok chachin tawbada khudong chadaba awaba kaya nanglibani work program amata yaudana tawragliba section aduga suriba thabak singa khenaba yamna ui mamangda sukiba thabak singda engineer amata yaudana thabak pangsuda subagi thabak chatki haina ozoina maral chiri loinana tungkoina chatnaba afaba lambi sing semge hairabadi muna khalaga niyam chumna thabak pangthokpiyo haiki Iramdamda puthokpa potlam khaktamak sijinaduna mipal tangdaba lamdam ama oirasanu haina DC puja ilangbamna phongdorakre Hiyangai ginini panba ningol chakobana lakpada Manipura puna khundaminariba puruk kangluk khudingmak chakotpa tangdu laitaba amasung semilon phagatuna aikhoi amato ina nungsisana puna hingminabagi wakhalon puraktuna chakotba Manipur ama oiba ngamlasano haina Bisnupur DC puja ilangbamna festival asiga mari lainana pirakpa yaifa paujel amada hairi Mahangna makhadana hairibana ningol chakauba haibasi aikhogi puariga sagonaduna laklaba ningol oibi singi asoba kumhai amani ningol chakaubana lakpada iramda Manipurda puthokpa polam sing khudingmak sijinaduna aikhogi semelon fagadhanduna mipal tangdaba landam ama oiba ngamba oirasanu Dakina Khudolda Lamjel Tanaba Toktuna Iramda Manipurda Phangba Polam Ching Sijinaduna Fajakraba Ningol Chakobagi Wahanthok Lehensi Ningol Chakobana Lakpada Manipur amasung Manipur gi mapanda leiriba Ningol Oibi Singso Nada Yektaba Oibaga Loinana Chaukhatpa Mangjil Thaba Manipur ama Oirasanu Hairi Mayai Kabani Sa Sijinaraga Gari Thaudanaba Imphal West SP na appeal tawragli Diwali kumhai amadi ningol chakoba kumhai ga mari leinana kaithel singya koiba amadi lambida mi ka hena shinba matam oirakpana kanaguma singna maroina numidangda mayai kabani sanas ningba sidinaraga gari thobi kanu haina Imphal West SP KSI Sibakantana appeal tawragli ngarang Diwali numit amadi ningol chakoba ga mari leinana pamdaba thodo sing thoktanaba khoiraman kaithel gi akoiba mafam sing yengsinba lakpada SP na mathaki wafamasi phongdokkibani numidangi matamda lambi gi khudongthiba thodo sing thoktanaba gari thoriba singna over speed ta gari thobiganu sahi sudriba angang singdasu mama mapa oiba singna gari piduna thadok pirakanu haina su phongdoragli mahangna makha taraduna numidangi matamda pamdaba lambi gi khudongthiba thodo sing thoktanaba Drinker and drive ki sek tawbagi thabak chathagani haina su phongdoragli loinana lamdam asige khwaidagi sauba kumhai ama oiriba ningol chakobana lakpada lamdam ase ingtapa lamdam ama oirasanu haina su yaifa paudel piragli Mayai kabani sa sijinaraga gari thaudanaba Imphal West SP na appeal tawragli Diwali kumhai amadi ningol chakoba kumhai ga mari leinana kaithel singya koiba amadi lambida mi ka hena shinba matam oirakpana kanaguma singna maroina numidangda mayai kabani sanas ningba sijinaraga gari thobi kanu haina Imphal West SP
KSI Sibakantana appeal toragli ngarang Diwali numit amadi ningol chakobaga mari leinana pamdaba thodok sing thoktanaba Khoiraman Kaithel gi akoiba mafam sing yengsinba lakpada SP na mathaki wafam asi phongdokkibani numidangi matamda lambi gi khudongthiba thodok sing thoktanaba gari thoriba singna over speed ta gari thobiganu sahi sudriba angang singdasu mama mapa oiba singna gari piduna thadok pirakanu haina su phongdoragli numidangi matamda pamdaba lambi gi khudongthiba thodok sing thoktanaba drinker and drive ki sek tobagi thabak chathagani haina su phongdoragli loinana lamdam asigi khwaidagi sauba kumhai ama oiriba ningol chakobana lakpada lamdam ase ingtapa lamdam ama oirasunu haina su yaifa paudel piragli